aruga Assam Rifles na or Indian Army na singa local iba thabak thorum singa se makhata na dum local aganda singi district singda sumaina suguma kuki militants kangu singi takhai ba taragadi tasinga si IDPS sing mayam amana koi beli gatana singa tan leiba mayam singi conflicts na maram orga lanjena leiba mayam singsu makhoi ge adum justice pangda mating pangani na khale aruga masi manung chatna ekoi tasinga huji sai pagdi yawbi gi ba huji ki posi kitang adum related oina ina thamjaring ba question ba makhak lei IDPS singna IDP singna ekoi tasena yum sabagi paisa lokiroi tangtaba hanjanbagi matam ama pidri fawdi haiba pose hojik ekoi Manipur da sumbagi problem crisis mayam ama tawan political party institution gi makoi gi members singna makoi gi elected singna mahut chillaga launare ba pot mayam praja singna ngasi taning munte ekoi panelists amani natraga ekoi activists amani ekoi ngang su kasu taning godongte prajana adu thamai ba wapum singdudi aisu fully support tawjani aruga madu tawbai mathakta ngarang evening papers singda aina thengnabada even maruina wild katida I thengnabani Imphal Dimapur lambi police na ngak shengaga miyam chatpa hore aki tujungba yaudana kuki sing airport la lakpa hore na heading karaga phongi bu potsi yam ngai ba paw mo oi masi potsi hape haina madu loinmak chumabra haibadi sena pi tibu chatpa yare haibani athing mamada pi we paw leite haibani adubu atubuda adubu hojiki oinadi karigumbada karam kanoda hekta madu maning tamna kanagumba amana security forces yaudna chatpa yarabra yaragadobra haibi oi haibi pot ama sodu maltuda pangiba thenei aduna si pot mayam si nomuda Imphal senapati kyarak chali pung kya chakani karam ka lakani kadawni haibi poti piu yade mari lenba concern na hai adubu chaningba daka level lerga chu concern police station singda paw piraga dum chatpa yabi pot ama lakpasi yam nuai bam lei maramdi huji koina huji yam kana launari ba issue odiba ekoi opposition zadagi nata ruling zadagi chengdok ching taunari ba Imphal to Kolkata gi airfare gi maman lupa lising nipan mapan dagi hoba se chat ke halapuna na tramri tranga de kun manga kun tha yo boi phim lakba even Delhi pai ba Mumbai pai ne ho boi phim lakba pot langnai marakta sumba posi hangdor ko taragadi gachigi live da khar risk lai bata gasu even madugi pot chatte yada tangai phadaba ana gi ayeki orsu amorasu wati chani dima chani mayam che ko ma chat pe yar kadoni adubu aikoina ta sengna ngasi de koina buffer zone haiba potchigi wafam am lerga leibudu sumaina oithoroidra matam sangna haibada kitang sumaina chatpa hobagi pot am lai habji am nuai lay maram aduna ai thamjaning badi Manipur laibra print amadi electronic media gi press ki isil now singna magi journalism gi profession do and don'ts loina ngak pi raga na magi ethics pajana ngak pi raga thabuk tawgi sumba paw sings da hena importance pi raga aikoi sumba aikoi peace porak pagi peaceful way or poi pot ke makin pang su chumena ai chumel tanja lewa thamjage anu sumba pot mayam sida sumba kokila lawba thulai paiba miyam dagi lutpa toroga hingba aruga sel khaiba popi thaga sel tanba lewa sigi adugumba santi thugaiba aruga lebak sigi lene ba fru kanglu mayam gi marakta singshep taba masagi horphong khangdaba masa